Premium petrol amasung diesel gi mamal aviation fuel gi mamal wangkhalakle mapan lebak ta paibe aeroplane gi atongman hengal agani domestic airlines ke di hengat tanaba yamna kan honari Indian Oil Corporation na premium petrol gi mamal hengalakpaga loinana aviation turbine fuel ATF gi mamal wangkhalakpana maram orega aeroplane gi atongman hengalakadori IOC na thokiba cherol amagi matungina extra premium petrol liter amagi mamal lupa 194 oirambadagi 130 oire premium diesel gi oina extra green gi liter amada lupa 13 ga paisa nifu mapan oirambadagi lupa 12 ga paisa 13 oire commercial LPG gi mamal su wangkhalakle Delhi da kg 13 chanba commercial LPG cylinder amagi mamal lupa 1997 oirambadagi lupa 2,000 ga 19 oire tha amagi manungda cylinder amagi mamal lupa 3 hengalakpaga loinana hotel restaurant amadi atai lalolitik tawriba singda chauna khudung chadaba mayoknare aviation turbine fuel gi oina kiloliter amada lupa 2,800 hengalakpana plane gi atongmal wangkhalakpa yabagi phibamda leire adu moinamak domestic flight singi atongmal de ahongba amata lehendanaba lengakna akhanaba thorang lokole haina Ministry of Petroleum and Natural Gas ki statement amana phongdokre statement aduna hai state of hormuz thingjin khibaga loinana malem gi energy market ta asoba seitheng ama pirakpana ATF ki mamal chada chamagi changde hengalakhe masin maram orega international flight singi atongmal hengalakpagi phibamda leire adu moinamak leibak asigi manungda pairiba domestic flight ki oinadi plane gi atongman hengal handanaba civil aviation ministry ga tanaraga akhanaba thorang ama lokale lengak na chalaiba oil company singna ngasidagi chanaba haugadaba thaugi mamal lepkibaga loinana Delhi da ETF kiloliter amagi mamal lakh amaga lising mari chamapan kuntaret oire Kolkata da lupa lakh amaga lising mapan chamri yankai Mumbai da lupa lising marfu tara nipan chani nifu taret amasung Chennai dana lupa lakh amaga lising taret chanipan humpu tara humdoi oire lengak na akhanaba mideng changlak tringai mamang dadi Delhi da ETF ki mamal kiloliter amada lupa lakh ani helurabani domestic flight singi oina ATF kiloliter amada lupa lakh ani helabasu international flight singi oina di kiloliter amada dollar lising ama henduna mamal khwaidagi wangbo oiki adubo miyamgi khudong chanabagi damak domestic flight singi atongmal hengal handanaba lengak na akhanaba thorang lokhatpaga loinana plane gi atongmal hanadagi ahongba lehendanaba honari Middle East ta hauzik tholiba wathok asin maram orega thau marang kaina fangba ngamdabadagi plane gi atongman hengalakpagi phibamda lakibani khwaidagi maru oina thau puthokpa leibak ni haina launariba Kuwait Saudi Arabia amadi Iraq na chingba leibak singda thau puthokpagi chang hantaraki thau puthokpa tarbasu Iran state of hormuz thingjinduna hondok honjin tawba yahan kidabana malengi mafam pomnamakta achauba seitheng ama pirakibani Indian Oil Corporation na Bharat Petroleum amadi Hindustan Petroleum ga khanaraga tha khudingi ahanba numita ATF amasung LPG ki mamal lepagi thorang lokutuna laki malem gi kaithel da fangba sungdoktriba thaugi mamal amadi currency exchange rate yumpham oiraga thau amasung LPG ki mamal lepagi thabak paikhatuna laki bani hairi Afghanistan da koi khaktaba nupa employee sing office ka ba yahan khidre Afghanistan da Taliban na anoba dress code ama hongdokpaga loinana lebak asigi government office sing da thabak toriba nupa employee sing koi khaktana office lakpa yahan khidre masigi matakta makhoin office lakpada western gi fizol sing setlaga lakpagi athingba su thamkhre western gi fizol sing set pagi mahutta nupa singna makokta tupi natraga koget yetpaga loinana asangba tops amasung trouser setnaba su khanganki Islamic law gi makhada makhoida nongmagi taruklak chanaba matamda prayer taunaba swaiki karigumba chanaba sing asibu thugaiba miyo sing office sangba yahandabagi mathakta kaptuna hatpu phawu yai haina Taliban phongdokre Taliban foreign drama show sing amasung international media sing broadcast tawbagi athingba su thamli anoba chanabi sing asi haukiba lebak pokpa numitagi chanaba haukre haina pawasin makata na hairi Amit Shah ga khemchan ga unakre nupi gi IRB battalion ama hangbagi ayaba pirakre ministry expansion tawbagi wafam hauji su laikhai tanadre khudaki oina Delhi da laknaba kawrkiba chief minister Yumnaung Khemchana ngasi ayuk pung 13 makhairom tarakpada Parliament House Complex da Union Home Minister Amit Shah ga unakre state asigi haujuk oriba law and order gi matangda wari sanabaga loinana Manipur da nupi khaktagi oiba Indian Reserve Battalion IRB ama hangnanabagi ayaba pirakre Thuna yangna nupi IRB personnel chanipan gi mathakta launabagi thabak paikhat kadawri khongset aduda Manipur gi Home Commissioner N Ashok Kumar su saruk yaki thajaba yaba mafamdagi phangba pauna hai handakta kuki amasung tangkul gi marakta thokiba irang adu center na yamna lumna lawi makha sandoktanaba irang adu loisinhanaba akanba thabak lokhanaba su Chief Minister da Union Home Minister na khangalaki masida sunatana NSN IM gi kedar mari hatkibagi thokdokta Urkul District Headquarter da thokiba thokdok adu gi matangda su makhoi ani yamna kupna wakhanaki state asigi miyamna National Highway singda aki tujungba yaudana chathok chasin tawba yahanaba hanadagi lokhulakpa thabak thorum singatu khara hena yangsin loisinaba su Chief Minister da Home Minister na khangalaki thajaba yabo paw amana hai Chief Minister yauna Cabinet Minister manga wasak lokraba matungda hangduna lehoriba Minister tarit ki pharmacy athuba matamda
मेंशनगनी हाइबगी थाजब लेत्री मिनिस्टर एक्सपांशन तौबदा सेंटर की माइकैदगी अपांबा अमा फावब फोंदोरकपा लेत्री स्टेट मरी अमसुंग यूनियन टेरिटोरी अमगी मिखल एप्रिल 9 अमसुंग 19 पांथोकदौरिबसिदा सेंटर लीडरसिंग कोक थाददुना लेरी तंगाई फदना एप्रिल 9 पांथोकदौरिबा असम की इलेक्शन असि हेक लोइद्री फावबदी मणिपुर की मिनिस्टर एक्सपांशन तौबगी वाफम लेरोई दौरी अदुमकपो मसी चीफ मिनिस्टर गा यूनियन होम मिनिस्टर गा वारी सानबा अदुदा मिनिस्टर एक्सपांशन की वाफम यावखिब्रा हाइबदुदी हौजिक फावब चपचाना खंगबा ngamdri चीफ मिनिस्टर गा नगनबा म्यूसिंगदगी फंगबा पावगी मतुंगिना हंदकी खोंगचत असि मपुंग ओइने स्टेट असिगी लॉ एंड ऑर्डर की मरमदा वा खनबा ओइने तौई चिंग अमसुंग तमदा खुलाई मका ताना फागतनबगी ऑपरेशन हेन कनकतनबगी वाफमसु अमित शाहना फोंदोरई हाइरी रशियन मिलिटरी प्लेन कायबदा 19 सिरे क्रिमियादा रशियन मिलिटरी की AN-26 ट्रांसपोर्ट एयरक्राफ्ट अमा कायबदा मियोय 19 सिरे हाइना डिफेंस मिनिस्टर की वारोल पल्लदुना रशियन न्यूज एजेंसी ने फोंदोरखरे मिनिस्टर की वारोल पल्लदुना तास न्यूज एजेंसी की रिपोर्ट हाई कुमजा 2019 रशियाना यूक्रेन दगी लौसिनखिबा ब्लैक सी मनाकी पेनिनसुला अमदा प्लेन कायबगी थौदोक अदु थोखिबनी थौदोक अदुदा लेखिद्रबसिंगी मनुंगदा पैसेंजर 19 अमसुंग क्रू मेंबर 3 यावखी मॉस्को की मतमदा ngarang nungtil pung 3 tabada plane adu mafam khangdna mangki rescue team amana plane adu gi khongul libada crimea gi mafam amada kaidunu leiramba thengnaki miyoi kaya plane aduda punna tongkibagi haiba defense ministry gi maikei dagi phongdorokpa leitri matau karamna aircraft adu kaikibano haiba housingmaki oina ministry gi maikei dagi phongdoroktragasu technical gi oiba asoibana maram oiraga plane kaikibo oiramba yai haina thajanari umja 1950 gi loisilakpa saruktagi season adunu lakiba AL-26 aircraft na mi amasung pochai hondok honjin tawbagi thabakta season adunu lakibani IDP लिसिंग निपु मयुमदा हंजनब थाकिबा मतम लोइख्रबसु CS तुमिना लेख्रे चही असिगी मार्च 19 फावगी मनुंगदा IDP लिसिंग निपु मसागी मयुमदा हंजलहनगनी हाइना थाजब पिरमलगा हाउसिंगना थाबक ओइन ओंथोरक्त्रे मणिपुर की चीफ सेक्रेटरी पुनीत कुमार गोयल तुमिना लिसिंख्रे IDP सिंग कुंदा लेता हनबगी मतंगदा चीफ सेक्रेटरी ना जनवरी 19 द थोकिबा वारोल अमदा हाई स्टेट लेवल कमिटी अमदी डिस्ट्रिक्ट लेवल कमिटी सेमदुना IDP सिंग हंजनहनब थौरांग लोकतुना लाखी चीफ सेक्रेटरी ना चेयरमैन ओइबा स्टेट लेवल कमिटी दा होम कमिश्नर डायरेक्टर जनरल ऑफ पुलिस अमसुंग अतै सीनियर ऑफिशियल सिंगना मेंबर ओइरी डिस्ट्रिक्ट लेवल कमिटी सिंगी चेयरमैन ना मरी लेनब डिस्ट्रिक्ट मजिस्ट्रेट ना ओइरी लेंगा की ख्वाइदगी मरु ओइबा पांदमदी IDP सिंगबु असो एंगाम यावहंदना खुंदा लेता हनबगा लोइनेना महौसागी पुनसिदा हंजिल हनबु होनबनी रिलीफ कैंप तगी मयुम मयुमदा हलनब खक नतना सेंथोक लंबी लहनबा महि मसिंग निंगथिना तमहनबा अमसुंग हिरम खुदिंगमक्ता खुमांग चौक्सिन हनबु होनबना लेंगा की मरु ओइबा पांदमनी हौकिबा डिसेंबर फावदा इमुंग लिसिंग अनि चनी की IDP लिसिंग 10 हेना खुंदा लेता हनबा ngamkre थौरांग असिदि हेन खुमांग चौक्सिन हनबा ngamnaba स्पेशल प्रधानमंत्री आवास योजना ग्रामीण की मखादा युम लिसिंग 8 सानबगी पिरखरे हाइना फोंदोखिबसु लैख्रबनी तंकुल नुराबी लेतानरिंगैदा नातै चादन सेल थारुबसिंग चंगजरखरे हौकिबा मार्च 15 इबुदौ इसिंग चाइबगी लाइहरावबगी तंकुल नुराबी साबदा येंगबा नुंगाइरोइदबा मोंगदा मखल मखलगी मार्क्स उप्पगा सेल थाकिबा मियोइ 3 यावना लाई कमिटी की मियोइसिंग उत्तरा संगलेन कोखुतुन वाखल तामिनखरे इरमसिग मरी लेनेना की मार्क्स उकल अमदी उत्तरा संगलेन सना कोनुंगी मिहुतसिंगा उत्तरा संगलेन पांथोकिबा पाउगी मिफम अमदा उकल की जनरल सेक्रेटरी मुतुम मनितोना हाई कुंबीगी इबुदौ इसिंग चाइबगी हराव कुमैगा मरी लेनेना तांकुल नुराबी अनिना लेतानेरिंगै मतमदा मखल मखलगी फेस मास्क उप्पगा लमहेन तुहेन बमोंगदा नाट के चनबे थुगाइरगा सेल थाकिबा मियोइ 3 यावना लाई कमिटी सिंग फमिनदुन वाखल तामिनखरे सही खरा असि इरांगना मरम ओइरगा लाई हरावबगी कुमै असि लेपलुरबनी अंदक पांथोकपा सिदा मथोंग हुक्तब थबक तौनरक्त्रे खलुरबनी अदुबो कुंबीगी लाई हरावबदा मियामना मिट नाबा थबक खर सथरखिबा असि यामना लाइबक थीबनी तुंगदसु लेबाक मियामना असिगुम चनबे असिदगी नाथैबियो हाइकी